Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi sumhau sangom Eshang Karaba Thamoi kunmari suba tangkak amok buduna lakjari mayam punna taminarasi somdana singthado ngahan makai manangta tanthokpa yadaba makai suru suru naibagum naishinduna khongthang khoding ningsing mami ama thambiramlaga ikang thangaudana mangkraba adushu bakhong ama chelamlaga laigba yadri ma masado kaisu thoina khanjaroidabadu so ngambana muk phone torokduna Britain Wari sanabra kai hairami haidana interrogation macha ama torokpaduna hena langtakna hanbire kaidabu yaruba jano haidana wakhalda khana kolda langpa ngaibani adubu tasingnamak hiklaknaragi matagom domination-kri handuna call tawbaso switch off haibasida adum haiduna leiri ikaibagidi yam ikai singthado adubu ningaiduna kanmalakpana ma ikaibapu mathadokduna ngambada phone tawduna paw lawi adubu maso phaunade haiba wahaiduna samjankri ikaiba khangdabi saduna ani ahumlakni mana ngambada phone tawbadu ngambasu mathaisa sana paw phaunaba phangdabagi awabadu puthokduna tamlakpaduda ma makhatana tawrudri singthado mayumda laifam khangdraduna sanagi talakli luhongbadu ko shilaktri hapta mukta ngai shilaklabani yum ka hongtoknabagi ichai chaiba mayamdo loishinduna leirami sanado singthasu changsenduna tawribadu yauseli itan tanthana isuk thana leiriba maongdo ubada sanana hanglakli kedorage kem tawdeda lotus dum hayabaduda kem tawdemi hainingdabige tawina bedendo ngasigi phone tawde pawsa phawdi kaidorabanu khangdre sanana nokmi laknaba manba maongda hanglakli wakhalama khalamba amaduna ngausina mandana khalakpanati ngarang phone tawrami aduga roi boina aduda haidana wasairami yetlaroi aduda kainaga adugane ngasi kem haraktabaduda kai tawbu yaramba janona sum khanbai wani nangna kok tawraga hangjiludana tawe offle ikai khangdabi olagane noi saida phawba tawraga hangurabani masu paw phawna din hairi moyani paw phawna driba kaigina haisedude moyani di mayum sinakne ni haidene nongmagi unadadi laingamdabadawna nungtigidum unabani thengnabani secret ka amta laitenane mana dum damme aduga kaigi khangden hairaiba made khangde moyani manaraga engonda prank tawrai jala aduga ramadi hatkadawne ina ai hange ai ka changosilao ani do tawramniba thabak to leplaga sanagi kanda changlakle sanana phone do painduna yengobada ngambagi miss call ani leirami call do mana mukhanduna dawshilanga loudspeaker on tawi adubu makoy ani khagdana maongda volume do tapna leithe asomdagi call do hek pairakpaga ngambana hanglakli kaidorino ngasai kai phone pairakri do ba thabak tawrubani kaidorage phone tawrami do ba ai jiri chaluge hairamgena tawrambani hojukpudi chatlaroi jiri da digadawba bredendo jiri da lei hai adoi chalanga phoruge tawni ai horamdana mathanda koiba chatpagi madi jiri da kadawba koiba chatlini hairaga hairamdana chatliba adoini aina ma phurugene tawramisi chatlaroi dra hojikte chatlaroi mahalani adu hairaga singthado ngasai manga paw phawnabrana phone tawrambane ngonda aina bretenda pawdo di tamkhrabani paw phawnara jala moyani duba kem haraktaba maling asigi hairani manasu yayaningdabaduda asomda jiri ningoloina yengage kaina khalambra khangde kuirabani mana haijareisi ado manasu nga yadrabani na maso wakal hongakadaba mali singthado ngambagi wandada mathoi nungaitre matawdu uraga sanana mamanabibo pukning thawgatpiboina ngambada jairagli nupibo hairapaga pangayagadra maso sengna nuksiradi khara khangtamni kainu mamal leikdabidawna mina hairakpaga phatphat yardi kay magun yaurige
nupa noi ne khaise pangya yam boina ungba yana bawa da haira nu khangabra kaino mana salam sawgale siba aidi jamjam na haibani kedawrage ichamjam na haiba yamba wanati lakai laknaramaga atopa nupida mayon singkiba kaido hekte abra mina hando jatho hairikandana mi mamangda dum nepsindana lambi chafam khangdagai chahalaga hojikta topa yengba kainaga mamito kothokadamni kaino nupise isaw yam langmu janina aiding han kai khangde nang sore toise o aimu yausalaba hayugo noina manabado saran turanga torba aina nongmoina kapthakadamni khango kaide nongmai nang nongmi lejabra akhoi tam chogi nongmai duna kamtoine ngamoi kai khanchanu ko kijaba ma yausale da yoina panjina nupi ni lon do baleina harisede yaroi dorina sanadu khanglaw nglaw selakli ositrio nangise mana kana lawadu taraga nakana phamliba singthadu mabung takiba tari khandona tapna ngango haidana makhutna machinna thamduna ingit tawrakli haibaga tawbaga yohena machana kana lawadu taraga hanglakli kadore jan sanasu koldo pakhatpai kari woi phatkak lenga mabung tanaba komli kemtau dia jamchaw singthai bani wari sumsana bani ani du yengnaraga nukminnai haina tasingna bredendo singthada kol tawrakte paw phauraktre numituma hojin kraba phangboda mawa mapam ta tahalaktre singthado khoidau aroi bi hek sauning halabani somdana sanado isau langli ngasai nungthelda ngambana tawkiba phagi doda sagotkibado numit tarabasi phangba hanthau haiba yadri ngambasu lengjaba means kodingmak sijinnaduna sawbado themnaba hotnari panjina nupi ni lolo haiba lein haidaine aidi nupi ni lon gadaba nupandadi leiba ngamoi yare yagadaba mathiura gumen kreda saurido nangi romantic mood do amta fat on toro gadoroge nangbo taningde ko engona kem tharan ai nupi lon banu paga wari saningde pharoda nangbo sawbudo phabaga ai wam thaigiba atombi tu thairu chalo ahan sunangni atombi sunangni yai maso nang noi doini ani lola so nang ngak doi deba tara lola so nang ngak doi doine ba yam pakre themini kainaga kaide hek paluriba panji wanu khangde ai sidiba phagi dawani misana ai panji gam teng jade ko isor saki ai panji yeng de ko taning de haibani as ai kapogoin hairo ora doere thajagadra taningadra adu hairaga ngambado wawa kapsinara I aduga ngang macha dongna mamada ningai tawmugo sanaba sangwa themlakli lanjari haiba aina isamda thajabiu haibani amta taningomi somda nupido saujinarabaso mangi maongduda khangba lakpa ngamdana noklabani adubu noktaba sadana adum saujinaduna makha samtharakli taningde haraga taningo haiba amta taningo sei aina kapisiso amta thimbiyoba sei sanao haina kiju heroiba handak dinok mi tawduna hairakpani sanana khonjal khajik hongakpaduda ngambadu kapsinarambado khanglep lepladuna hanglakli toge hinadadi kaparoyei adu hairaga manap jingkhatpa saduna sutsut tawri sanado nokningbadu thingba ngamdana khonjal khajik thokna nokthorakli sawba phari khanglabada ngambana sumna hairakli thabakso jinmudu chili haimbo wakhaldo kitangna thaiboina hayengdo singthasu kobiramo lainasu kobiramo ai janabam ta kongjage nate aina kongadaw nate akhoi jekna janabam ta kongjage ayabam ta bibiyoda kana request taw leire laina diari hayengdo made leyen haibani ayabanu ani leminaramone adu oiragana hayeng nungtheldo chak toknarbai matangduda chak tokpaiduda kai bijage haino aise noidi charakano yumgi mi kai bijaram haibani kana lagdeba noina manambadu shyauktu natro koksakpada ngambadu nonglakli aduga hanglakli singthado yam sarba mali nang phau asi horsinade kashu haibide khangaba kedo saudona made
Hayang loisilamo ngainaba yaba nate. Nangsu waramani potharo thamage Hoi. Sanasu singthaga pau phaungnari hayeng nganta lau chakto makhoigida charse haidana. Mathangi numittu hainakibai matung inna singthaso sanagida nganta lakli. Thabak ingkhang makhoi ani punna loisinmine. Somdana ngambana predengi mateng pangbibagi senba plani ngasigi plansi. Singthada pau phauhandabaso manani. Magida sijinakiba plando predengidaso yani kanna apply tawbani. Masu chaktoklaga mafi loisilli. Anuga gari achobado thaudoklaga Bredengida lagli. Breden solution baloiraga leiramli. Anido haunaduna nambolom da haitharagli. Nupa anima ngasidi machum taba makai ketharagli. Monda saroi bini aniduna nungairi bado. Makoy na nambol yombaga sanada phone tauri. Makoy yori thora o haidana. Minute taramuki matong nupi anido haunaduna thoragli. Gari gi mingsel do tinted ko iseli. Full sa chingkhatkibana manungda kana phamni haimba uba natte. Anido jamjam na thorakli kaisu thoina yaksin khoshin tawdana. Bredena garido thaubani aduna mana driver sita phamkibaduda ngamba susin balang bagi rangba maning sita mana mathanta phamli. Nabi anido na gari manang kyauselakbaga maningda tongniba ngambana gari gi class do khara chingtharanga sanad hairakli. Kakhalo Haina gari gi thongdo hangdora sanana udi udriba driver seat ta leiriba adomda yengduna hanglakli. Kanana thawraino nang mamang phama singthai bani phaminage. Singtha amangda tongo nangna sida tongo. Singtha de ama magi thoina khandana ngambaga sananga phaminabado nokmi ya thora aduga mana mamangda laktuna gari gi thongdo hangduna yengakpa matamdadi bredena noki Mangonda yengduna leirambado umbada mamit anido khanglawlaw thorakli. Sanashu ngambagi nakana jangsinduna phamlakpaga bredena mamangda phamduna leirambado umbada singthana phadinglakli. Ngambashu kashu khandana singtha phamo. Singtha shu wangangda jangsinduna dongli garidu mamai kaklaga makharomda muk thaudarakli. Sanana lambida shum yengambadai ngambada unsinduna hanglakli. Kahinda no khoigi siba nang ne khoida singtha modi bredena mayum phawa mo thinbirunin haibani sanado bisum ani do sagatuna ngambading lakle singtha de sawning bani anduna bredenda hanneng lakte mamai duna kan leithokduna tumin tongli sanana ngambada yengamba miteng do leithoklaga bredende yengduna hanglakli ngarang jiri chalubadu nungairakbra da brede Nungaire, Ijanapi masak fajabam su thingnare. Mamana marolam phazariba, majana marolam phazariba. Ngambadi tik tik punong thorakle, sanadi mamitto paina muk tanging lamnanga, wahangdo makha samthei. Kana Ijanapi no haise. Akoi chigi majanapi ni da, ai sahan hayaudre. Bab ka muglana khan leiramni. Wada kumna mamitto phalam singthading lakle. Singthadi hanning birak banate sana sawando padek loisilakti makasam tharakti noina mana bana hairiba damre dense jiri ningolama pura anina soina pipa mare kaina mahaini handakti bredendo ngambada onsendona isawga tawrakli madege phabamda mingon hai bhai tabani aise mina nungsidana yengi kaine made nungai zabani machense nungmaina nungdang ampairagane sudat pasoidrabani ma Haibiramido naraibakdo phayedi khandraga onsindanaga sawjila adana chalo ko saida langthuamni wa kap lehawni ne laibak phamandana hanna faw yengbiraktre somdana ngambana noklaga singthada mu onsilakli singtha haifet engbiu he pangthi dabani ekhoi marupse shanana ngambage pambamda se tharndona kaino he Ngambasu sana kaktana ba maongda jirol tawadun hairakli amta thimanangso aina phagi dawani amase ngarang de pau phawna ningbana masase talai khumi churabani mana hairibado kombagi mahod sanana mamaido thongnau adomdo anthokduna yenglaga ona taina noina hanglakli kaidana khon chalisiba
kuina leiba yaroi ko yumda thabak mayam ama lehaurini thabak toramdaida kanam leramdena akhoi tamchang na musauni sanana haribado komdabi ngamasu Braden do hansindona wada hairakli haibani yadebo nang sunang na ngamnaba nupa thongna puthok hotnajaro aina tawba ngamba kem leitri patang sidade ngangna asum lakpana ningthau khong yauselakli nupa ani tuna tawraga langpa plandi sendra chatsi haidana lakpani adubu mayumda thabuk mayam ama lehauri haibaduda ningthau khong project da adum loiselase haidana ningthau khong project leibaduda gari du thaujelakdana mafam jaba mada gari du khamli ngambana Braden da mijiyo na jiyo tawduna sinaramlaga sanabu poduna nakanamda chatkre Singthana gari dagi di kumtharanga gari ki thong manakdoda adum leplaga leibaduda Braden suchang senduna magina kanda leplagli Singtha doing lakte masado gari doda haifet ngantharanga mamai dona ajowa turel doda miding thamdana lei Braden do wa hawdokpham he khanghanjre magi maong doda onthokduna ngambabu gauge haidana tawbani adubu phana lapna chatlamli khana dana phanem lapna ramli leiribado upai leitrabada cheira ekhan hanglikli maso chakcharaba Singthana mamit paining lakladuna kanano nangbo haish nong makhak pau phaunadabada aibu kanano haiba kawbadu phawdi henmalida nangsa kanano nang ai masakhangdi kaino da Singtha punnam tengoda khangnadaba mida ayengdi aidi ngarangdo nangolde yum hekeubaga call tawena tawbani ngambana tawranu hayeng surprise oina unarosi chatlaga haimaduda tawdabaniba ngasi surprise bigena aduga nangna aibu kanano hangbadudi ai thamoi shikairi hawoiba jiri da dum leige haidaga kidolai no saida kanana pamnina tawriba surprise no as ngarangi khongchado yam pharakda boina khalaga chatpani akhoi babagi manakta aduga yam tayona leirami haibadu kaidana ai sairamdabani surprise ke idea se bodi aina suggest tawbani aduda mana mo support option ba unharaga pisena shise keida surprise orige handak de Singthado mamai onsindona Braden ding naga hanglei sauningna Braden do nokning bakhang basaphamda kumbadi khumda yenga meeting do da Singthado sauning boy karing boy kodam da sendona Braden ge pambum do da ani ahom lak thilakli amado selengban sukatuna anabado khangli nok pasulepti mayado ihi higat padoda Singthana thilambado leplaga sauning do na hanglakli kaidano ba nayado gam hengalido mina thawai waraga nangna nungai ba mira sorry thawai wahan bagi aduga thank you thawai wambi bagi aduga I love you aigi damak wambi bagi damakda chatho saida inakta leirano adu hairaga mo makhut ani changduna Braden bu pambom da ilakpaduda machi tilengda Braden hairakli ahan banangna engonda thingakpada ai sase electric shock tawbudangna karina ma chatkadrana aina som wakhalna sangalaga khanbani ado ita tayonare nangne ahanma thengakpa mafamse chik lawmur kainum tawri nachin yam ngangakanu ko haigumdana aina maron machin kanbani nangna marol maloptabane hayeng ibani na pokpa ichadadi kanamtaga lamba pawa ngamoidori haifiati ngangnaba wadori he oiba handakti Singthado wanga ngamdri ture leiribadogi mapanda nga phariba mayam adugi manakda changkhri Braden sunoki matung inakre